Akashwani Imphal Ningthoukhongjam Suni na pau pazari ahanbada maruoiba pau Manipur da pung kun marida COVID ki anaba mioi changwa subna mapan naba phaduna discharge tawkhibaga loinana naba phagalakpugi changsada marphu mapan dasmik tare nipan yaure Pradhan Mantri Narendra Modi na miyam da vaccine kapada chingnaba amadi mipaiba poktanaba appeal tawri amasung Leibagasi oina hauzik phawada COVID-19 gi vaccine dose koti kunthra nithoi lakh tara taret hena kafkhre Sahi tara nipani mathakta leiba mioi khudingmak lemna COVID-19 gi vaccine kapthoknaba Thaurang paikhaliba asida mapung oina naha oiriba singsu soidana vaccine kapthoknaba haizari COVID ki akiba leiribana miyamna section ba watpagi thawong sing tokpiduna yariba makhai yumdagi sathoktana leibiu tangai phadana chathoklabadi face mask upiu foot taruki social distancing thambiu mai mit amadi khutsa toina hamdoktuna tarutana na thambiu sungsoi soidana vaccine kapthokpiu COVID kamari leinaba pausingi damak national helpline number 01123978046 natraga 1075 ta phone tawbiba yagani Rajya ki helpline number na 0385241168 amasung 1800345381 ni COVID-19 dagi ngakthong na batangai fadaba chena kanglon chin ngang na chatpinaba Imphal East Zilla gi SP Ningthoukhongjam Herojit Mitaina appeal tawraduna hai Miyapu Ningthoukhongjam Herojit Mitai SP Imphal East na kurumjari Nuksizaraba Irisa Singh Tamthiraba COVID-19 laisatagi kanjanabagi damak aikoi amuk hanna section bagi phirep lawminarasi COVID ki vaccine soidana kapthokpiu face mask soidana upiu mi amaga gi marakta phuttaruk lamna lebiu hand sanitizer sijanabiu hand wash natraga sapon sijanadana khutcha sengna hambiu laisat asidagi ngakhoknaba matam gi lengang na piba tangai phadaba chana kanglon sing ekoi kuding mangna ngakna sanminasi section bahaibasina laisat asi sanghandana bagi khwaidagi pharaba pambaini miyambu amukhanna kurumjari Hauzik mapung oiba pau Manipur da pung kun marida mioi changwa subna mapan naba phaduna discharge tawkhibaga loinana laisat asagi da ngaba phakhipa apunba migi masing lishing humphuma sumna kunthra nipan sure ngarang nongno COVID-19 positive oiba mioi satru humphuma pan thengna khibaga loinana positive oikibagi apunba masingna lishing humphutaret chamapan marfutaruk sukre Rajya ki COVID-19 command control room ngarang thokiba cherol amada hai punna mioi lishing manga Sanipan kunmari stobagi manungda mioi chatruk humphuma positive oikibani ngarangi oina positive oibagi changsada 38.8 chinoni mioi 33 nongno laichat atagi leikhidabaga loinana Manipur COVID-19 da sikhiba migi masing lisingama sama kunmari sukre Rajastha hauzik COVID ki active case lisingmanga chanipan kunmari leiri naba phagalapagi changsada 38.9 da leiri Mas asida hauzik phabuda rajya sigi oina punna mioi lakh manga lising kuthamathoi sumna marit COVID ki vaccine kafkhre Pradhan Mantri Narendra Modi na hairi Bharat no mukhakta da record oina COVID ki vaccine dose lakh marfu taruk hena kafkhre Akashwani gi thongda ngarang sandok kiba man ki ba tharomda Pradhan Mantri na hai record asi tha sigi kunmathoi da thambangam khibani lebaga sigi nagrik kudingmakta sungsoi soidana vaccine kapthoktuna corona laichat thengana bale paletan honari COVID ki vaccine kapthokpagi matangda lana thajan rambasing toktuna miyamna vaccine kapagi sang hengalakpada Pradhan Mantri na nungaiba phongdokhi miyamna soidana vaccine kapthoknaba amasung COVID-19 gi chana kanglong chingakna chanaba mangna appeal tawkhi COVID-19 gi laichat marakta sarkar gi karmachari sing amadi tongan ba thakta leiba mioi kayana laichat asi thengana bu honabada lauriba thawdang singbu thagaladuna Pradhan Mantri na hai Kendra ki Secretary Guru Prasad Mohapatra COVID-19 na nabadi ki hospital ta pukhalaki mangna office kamari leinaba thabak thorom singdi hospital adagi adumak pangthoklaki Tokyo Olympic ta saruk yagadawriba Bharat ki sanaroi singbu miyamna pukning thaganabasu Pradhan Mantri na phongdokhi Bharat ki sanaroi singi kangbu asida apikpa sahar amadi khungam singdagi horokhiba sanaroi singna hena masing yamli makoina kanu honaduna Olympic Games ta yawgadawriba asimak yamna thaganingai ni Pradhan Mantri na lebang sigi miyamda Nonggi ising yokshin bagi hainabi thamnabasu amona phongdokhi nongdu thalakpa matamasida miyamna nonggi ising yokshin duna thamhaurabadi madugi kanaba kaya soidana phangani
Mathang tha amada pangthokadawriba Zatigi Doctor Singi Numit Palan Paksana Pangthoknabasu Pradhan Mantri na takshinki. Tabiriba pawasi Akashwani Imphal dagini. Lebak asigi oina hauzik pawada COVID-19 gi vaccine dose koti kunthani thoi lakh 33 hena kapkhre haukiba pung kun mari da myoi lakh humpu mari lising kun manga hen covid ki hida kapki aduga COVID-19 gi anoba case lising yang kai sununi fu thenga ki lebak asigi oina hauzik pawada COVID-19 gi na fakib apun bam mising koti ani lakh marudrani thoi lising yang kai ma to hele laisa asigi na ba fagalapgi chang su sada marudra taruk dasmik taret manga yore haukiba pung kun mari da covid ki anaba myoi lising ama sani yang kai ni pan laikide Delhi da COVID-19 anuba case ki masing hantarakpadagi Delhi sarkarna COVID-19 na maramodun athingba kaya thamlamba du khara mu komthokle ngasi ayuktagi Zim amasung Yoga Institute sing hangbai ayaba pikre ayaba sisada yangkai gi capacity khaktama oigadabani luhong kai hongbagi thoram sing nimyo yangkai phawba tinba yaragani hairi Meghaloi da hokiba pungkun mari da COVID ki anuba case Sambri hupuni thoi thenga ki bagaloina na rajya se da housing active case lising mari sanga Yangkai ni pan lairi Health Services Director ki matungina ngarang lachat asitagi mioi ani laikide masiga loinana COVID-19 dagi sikiba masing sanipan 38 sure mioi sanga marpudra ngarang naba phakibaga loinana hauzik phawada COVID-19 dagi naba phakib apunba masing lising ni puhumdoi shumna humudra sukre Imphal ngasi phungba pause singi mareba pausingi damak hauzik Wahengbam Washington laire Washington Thagatari Suni COVID ki pauda Manipura pungkun marida mioi chatruk humpu mapal positive oikiba mioi tarataruk laikidaba duga anaba chonga sumna mapal naba paduna discharge taukibaga loinana naba pharakpagi chang chada marfu mapal dasmik taret nipal yaukibagi pauche ayambada headline tawduna marudu pawaina fungnari irei pakta shibasu anoba positive oibagi changsu inem nem thabangamdre Shanghai Express English ta Manipurda Jun kunithoi dagi Nomada positive oibagi sang khwaidagi wangna chada tarani thoi dasmik mapal yaukre haina headline da phongli Isel Express ta mass vaccination da akhanaba mileng thambagi tangai phadaba leire haina headline piri pongna phamda vaccine ga mari leinaba tonga thajabiganu haiba Pradhan Mantri Narendra Modi gi wafam headline da phongli Pawasi Shanghai Express English edition da so ani shuba headline oiri People's Chronicle da Delta Plus Sandokpagi Sang Name na Uri haiba ICMR gi wafam headline tauri BJP Manipur gi nongna President Oirabi Adhikari Mayum Sarda gi wafam Miyam gi ihul yenglaga Manipur gi yaifana bathabak tawgani haibasina huyelan pauda headline oiri Manipur gumba issue leiba lamdamda Sarda da party gi president hablakpasi nupida sakti pibani haiba MP Laishamba Sana Jawgi waphamsu naharugi thawtangda headline tawri Sanaleipakta Manipurna Delhi North East State singdagi petrol amasung diesel gi mamal wangi haina ahanba headline piri Shanghai Express gi Manipuri edition da truck na nansin khraba matai manau police miyamna kanbangam khre haina anishuba headline da phongli Pauche singi ahanba lamai da phongnariba panbaya ba pau kharadi Manipur Human Rights Commission linkhat khibagi kumon thoram pangthokhiba akanba phirep laudana amju amasung EGM na sarkar da appeal tawkhiba register tawdaba food delivery singna hakselda mipai halle thaugi mamal hengatpagi mayokta protest sathakre online class mapungphana tawgani July 10 gi mamangda UGC 7th Pay Implementation Order Thokadabani haiba amaktagi wafam amadi COVID-19 gi awareness amadi mass vaccination sathakibagi pausing asi panbayai Suni Thagachari Washington loishilakpada COVID-19 dagi ngakthoknaba face mask uppa foot taruk lapnana leiba khutsa amadi mai mit tarutanana thamba haiba asamba thawong ahumasi ngangna chatpinaba amuk hana ningsingjari aroibada maroiba paw amuk Manipur da pungkun marida COVID ki anaba mioi sangwa supna mapan naba paduna discharge tawkibaga loinana naba phagalakpagi changchada marphu mapan dasmik taret nipan yaure Pradhan Mantri Narendra Modi na miyamda vaccine kapada jingnaba amadi mipaiba poktanaba appeal tawri amasung lebagasigi oina hauzik phawada COVID-19 gi vaccine dose koti kunthani thoi lakh 33 hena kapkhre pawloi jare